पाउसेदी युमफम उइबा मरु उइबा पाउ खरा अपडेट तौजरी CAU गी माहिरोय चामगा सुपना तारेत जाउना चामगा उम्पुद्रा निपान COVID-19 पॉजिटिव होरे SAI गी सानारोय निफुगनि थोय पॉजिटिव होरे पॉजिटिविटी रेट चादा तरागा मापन दशमिक हम थेंगत करे सेंट्रल एग्रीकल्चर यूनिवर्सिटी CAU गी माहिरोय सेंबद लेबा कॉलेज ऑफ एग्रीकल्चर गी नपी के अंडर ग्रेजुएट हॉस्टल लेबा माहिरोय चामगा सुपना तारेत तागिल लेबा स्पोर्ट यूनिवर्सिटी ऑफ इंडिया SAI की हॉस्टल लेबा सानारोय निफुगनि थोय COVID-19 पॉजिटिव होरे सेंट्रल एग्रीकल्चर यूनिवर्सिटी की माहिरोय पाक्तक पॉजिटिव होइबा थेंगनरखिबा असिगी मतंगदा फ्रेंसना फंगपा पाउगी मतुंगिना यूनिवर्सिटी असिगी कॉलेज ऑफ एग्रीकल्चर द अंडर ग्रेजुएट तमलिबा माहिरोय सिंगे हॉस्टल लेबा मेघालयदगी माहिरोय नुपी अमा मसा नुगारक्तबदगी थासगी तरागा मरिदा ममा मपा लाक्तुना हॉस्टल दगी लौथोके माहिरोय दु हॉस्टल लेहिंगनबा कोविड टेस्ट तौबदा था असिगी तरागा तरेदा पॉजिटिव होइबा थेंगनरखिबनी मासिगी मतुंगदा हॉस्टल अस्ते लेरिबा माहिरोय चामगा हुंपुद्रा मंगा RT-PCR टेस्ट तौबदा माहिरोय चामगा सुपना तारेत पॉजिटिव होइबा थेंगनरखिबनी ngasi sayul amarumgi mamangdagi hostel asta mahiroy sing baksan layo hauba amadi lok khobagi layong sing thengna khiba laikre haire ngasi positive oiba thengnar khaba hostel asigi mahiroy sing asi covid center da puthokna daba ambulance kaya amasin aduna atheng ba phawba hona khe loina la university asida heng dagi mass tasting gi thabak sing chatharagani aina pawgotun makha tare nagalam romda SAI takel fata positive oiba thengnari ba sanaroi nifugani thui adugi manungda taraga taret anupani loina na kunmangan hanupini aire pawose gi matungina mamangi seulda complex asida leiba judo sanaroi hong COVID-19 positive oirap kathengna ke mahoi hong gi contract testing tawba oina nupi hostel ahum bakamade nopa gi hostel da leiba sanaroi punamak tha asigi taraga mapanda sample khongkotuna test tawbada nupi hostel 1 amri 2 dagi sanaroi kunmanga amade nopa hostel dagi sanaroi taraga taret asinga si positive oiba thengna rakibani nauna positive oiba thengna riba sanaroi punamba akan ba layong amuto thorok thengna de loina makoi khudimak ngasi nubidang ateng bada lamboi khungang khong da hangliba covid care center sing da thorang tawri aina su paw asina makha tare saraga sida manipur da aukiba pung kunmari asigi manungda sample lising ani cha pan marfu gani pan test tawbada meyoi chamanga umpudra ni pan positive oiba thengna duna positivity rate sada taraga mapan dasmik hombi okre nawna post oikiba sing asi tharaga hojak pawda positive oikraba punba missing lak amalising kun mapan chahi yakhai ga tare jawkre Nagalam romda sahi mangagi makada leba angang singda mark sinda center na kangan kre lebaga sigi sahi mangagi makada leba angang sing face mark sinda na center na anoba guideline amathok na mari lena ba singda kangan kre guideline sigi matungina covid positive urban miyoi sing po layeng bada steroid sin na bagi matang da su hena section na ba kangan kre unit administration na thoki ba guideline sigi matungina sahi mangagi makada leba angang singda face mark sinda loida bani adom namak sahi taruk tagi taraga mathoi pawda Laibangang singgi wenadi mama mapa sin kupne yang silaga sinaba yagane loina na sahi taraga mathoi mathaki angang singgi wena su mark sinaba matamda al sing kupne yang sin mathok dai makatarak ba atopa paw madana national leader sing yauna BJP election management committee mi fam pang tokre chief minister Beren state president Sarda minister Biswajit national leader singa Delhi gi dam imphal tha tokre Bharatiya Janata Party BJP Manipur Pradesh ki election management committee Mifam pung mari chukna pang thokla ba matungda BJP national leader singka loinana Manipur ge Chief Minister N Biren BJP President Sarda amadi Minister TS Biswajit Delhi gi dam phal thadokre ngase pung taraga mathoi tabada Chief Minister gi Bangaloda BJP election management committee mifam adu pang thoki mifam adu nongtel gi pung mari phawba pang thoki mifam adu da BJP national spokesperson Manipur ge in charge Sabit Patra Manipur ge election in charge Bhupendra Yadav amade Northeast Zonal Organization Secretary Ajoy Jamwasu Saruyake BJP go in the ticket Lautuk Nabagi Matam Daxilak Lodangasi election management committee mifam adu pang thoki bane mifam adu da Kendra Humpuda BJP mirep organic and Torang Tori Basing Matanga Kumda Kanaki Nasi Pam Kiba Miamgi Warip mifam gi warip adu puraga Delhi ge ngasi imphal ta thoki bane ngasi Delhi de makoi thongki ba loina BJP national election committee ge mifam da Manipur ge mirep oigadu ribasing adu gi matang da khana ba hokre Yam Rabada Thasi Kunmari de Kunmanga for Manung the BJP hand of face ticket loud to Lakani and a Tazanare. BJP given the Matam Sang the Ogidur Basing performance survey Tawdun Lakibane. Madog reports in state leaders in Abadi, national leaders in the Tagat Palay Krabane. Masidana the put level given intending candidates in Michael Power Pang Hokibal Lake Rabane. Are with the contents in a Sigimar Pawkara Asiba Pawdam Zariba. Manipur local news YouTube channel amadi Facebook page asidagi yang biri panamak patagasari channel lesson atum da kanara abadi subscribe to be dribesna subscribe to be no bolina like and share to so copy group no apo amukana tagasari